ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯌꯥꯝꯅ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯂꯧꯇꯨꯅꯕꯁꯤ ꯄꯨꯂꯞ ꯃꯈꯣꯏꯁꯤ ꯌꯥꯎꯅ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯆꯤꯡꯅꯕ ꯑꯃ ꯑꯩꯈꯣꯏ ꯀꯨꯀꯨꯃꯤꯅ ꯐꯥꯎꯏ ꯁꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯒꯤ ꯐꯝ ꯄꯤꯗꯅ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯆꯤꯌꯥꯔꯃꯦꯟ ꯄꯤꯕꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯂꯧꯏ ꯌꯥꯝꯅ ꯆꯤꯔꯕ ꯇꯥꯟꯖꯥ ꯇꯥꯂꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯊꯣꯏꯕ ꯚꯥꯜ ꯑꯁꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯒꯤ एजेंट अमा ओइना थारइबा मरुइना एडवाइजर कुलदीप अमदि डीजीपी राजीव सिंह हाइतारे मखोइना मणिपुरदा सानरिबा लौरिबा रोनसी अनकपा मो ओइरे हाइतारे मियामदा यामना समम नानबा कया अमा थोलकपा तौगदबा थबक तौदबा तौरोइदा थबक तौबा अदगी रेस्पोंसिबिलिटी यावदबा रेस्पोंसिबल यावदबा अमगी मोंगदा दायित्व लेतबा अमगी वंगांग अखोइगी मियामदा थमकपसी यामना अंगपा मपोकपा नान हौगिबा अखोइगी ममांगदा खंगखंगौदना अखोइगी चीफ मिनिस्टर की सेक्रेटरी की अखोइगी सुमाय तौदना मी मिलिटेंट 8,000 मुक फॉरेन मिलिटेंट 8,000 मुक मियामर चेंगिलखरे हाइना थोलै अदे सोनाखंगी एसपी की थौबांगी एसपी दी छोरपदा अखोइगी कोकोमी यामना अखोइगी मसिबु कदाइबो चुम्बजानो कमाय तौजानो कायना याम चिंगनरिङै तंजा खंजानदना अखोइ म्यामजी मसि करमबजानो चुम्बरा लानबु लामरा हुजिकि यामना अखोइगी तोंगासी संदोकपनिना तोंगा ओइरंगद्रा साबु ओइरंगद्राना याम खनननै तंजादुदा कंगौनरै नोंगानबगा अखोइगी सिक्युरिटी एडवाइजरना यामना थौराले चुम्बा मोंगदा माना हाइबसी कै हाइदा ङसाइगी चंगैबा मिलिटेंट 8,000 दु चुम्मे हाइद्रा माना प्रेस ब्रीफिंग मा पिरे चुम्बदुगी मथक्ता चंगे हाइबा खक्ता नत्रा ट्रुप कुंथ्रा खाइदुओगा सेक्टर कुंथ्रा थोना खाइयेन थोगा मफमदा पोजिशन लौदन लेग्रे पान थम वफमजु मदुगिदमक्ता अखोइ चिखिन थौरांग तोंगा म चिखिन थौरांग मयाम अखोइना लखननबा मणिपुर अलर्ट ओइनबा सेंट्रल अमदि स्टेट फोर्सिंग अलर्ट ओइन लेननबा माने एडवाइस तौखरे सिनि हाइ डायरेक्शन पीगरेन हारे अदु मयामदा मणिपुर मियामसी खुदक्ता सिक्युरिटी के एडवाइजर अमना हिक लेबा वायलेंस यामना तंदु लेतादबा मेनमान तादबा फिबमुदा लेबनिना मियामसिदा मिपाइबमा फाउनदना लेरे अदुगा इखं खंगौद्रा अमु कन्ना खोगी कुकी साइब फॉरेन मिलिटेंसिंग सपोर्ट तौरिबा खोगी तोंगा कुकी लुपसिंग हाइतारेको अखोइ मोइ शट डाउन तौसंद्रा मैतैना तांकु निपानदगी लंदारा दौनी अदु तौरा दौनी कायना लाउथोरक पाइदारे पोरा अखोइजी चरक चहिंगनबा दगी मेनमान तहनदबा लेंगा कासे मतोंग खंगनदबा अमा अखोइगी मियामदा फावहनबा मसी सी अखोइगी हाइबा ngसागी सिक्युरिटी एडवाइजर ओरिबा अखोइगी कइनोगी यूनिफाइड कमांड की चेयरमैन ओरिबा अखोइगी एडवाइजर जिना सुमाय तौरागदी मियामसिना तौगदबा फिबमजे कइनो हाइबदुनि मोइना थेंनगदोबिस करम मोंग थेंनगदो हाइबनि लौतुनबसिदा अखोइना होजिक इंडिया लैंगाक्ता यामना वारौबा नुंगाइतबा लैंगै तंजासिदा लौतुनबसि पुलप मखोसि यावना तौरबरा हाइबगी नुंगनांगबा चिंगनबा मखोइ कुकुमिना फावै अमना ममांगी खोगी सेप्टेम्बर की तारीख अमदा खोगी ड्रोन अटैक तौतना कौट्रुकता अदगी मोइरांगदा मिसाइल अटैक तौरे हाइरिबा तौरैबसिंगि मथक्ता ngasiगी बोंगदा खोइनदी सिगी फिबमजि लागदी इंडिया की कनागुम जगह अमदा ngasi बहुदा हाइब ड्रोन अटैक मिसाइल अटैक से कई मफम चथरदी है अदु सिदा चथरा बहुदा मखोइना मिलिटरी क्रैक डाउन का तौरकद्रा हाइदि मोगी मथक्ता तौदा कायम तुमिन्ना लैसंग्रे कायम तौद्रे दगा हाइरिबा गवर्नमेंट ऑफ मणिपुर सूचना द्रेना लाउथोख्रबा हाइब कुकी मिलिटेंट सिंगगा इंडियन आर्मी सिंगगा चमिनाबा अदगा मखोइगी मिलिटेंट सिंग चंकिलकपा अखोइना अदुम थिंगै हाइतारे मसिदा सिगुम यामना मोंग तादबा लौतुन मानबा खोइगी खुनाइसिगी मियामसी मी ओइना उदबगिरा करी ओइना उदबगिनो काइना खलकपा अमा फाउरै मरमदी कइनो हामतमदा माना ngang बाना ngang दाइते लेतबे मोंगदा ngaraंगना अमा हाइ ngasiना अमा हाइ सुमाइना सुगुम्बा मिसा अमना मणिपुरगी सिक्युरिटी एडवाइजर की फम पीदना अखोइगी यूनिफाइड कमांग चेयरमैन पीबसी यामना कोइ चुमदबरा हना लौई अदुगा मसी लेंगांगनासु यामना मुन्ना यिंगसंबम थोइ
ꯃꯍꯥꯛꯀꯤ ꯂꯧꯊꯣꯛꯄꯗ ꯂꯩꯉꯥꯛꯅꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯃꯍꯥꯛ ꯄꯥꯝꯗꯕꯒꯤ ꯑꯗꯨꯗꯤ DGPꯁꯤ ꯄꯥꯝꯗꯕꯒꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯈꯨꯠ ꯊꯥꯔꯛꯇꯅ ꯃꯌꯥꯝ ꯇꯧꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯁ꯭ꯇꯦꯞ ꯑꯃꯠꯇ ꯍꯧꯖꯤꯛꯐꯥꯎ ꯂꯧꯗꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯔꯝꯕ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥꯅꯣ ꯁꯤꯅꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯅ ꯍꯪꯖꯔꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯉꯩ ꯇꯥꯛꯂꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯤ ꯍꯣꯏ ꯃꯗꯨ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯥꯜꯍꯧꯗꯨꯅ ꯂꯩꯕ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯇꯥꯜꯂꯤꯕ ꯀꯥꯡꯕꯨ ꯑꯃ ꯁꯣꯝꯗꯁꯨ ꯁꯦꯟꯇꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯦꯕ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯑꯃꯨꯛ ꯇꯥꯔꯤ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯇꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯄꯁꯐꯥ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯥꯋꯔ ꯑꯦꯛ ꯔꯤꯚ꯭ꯌꯨ ꯇꯧꯅꯤ ꯑꯗꯨ ꯑꯗꯥ ꯇꯧꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯄꯁꯐꯥ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯅꯔꯤꯕ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯁꯤꯖꯤꯟꯅꯔꯝꯕ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯁꯦ ꯃꯥꯒꯤ ꯀꯣꯂꯣꯅꯤꯌꯦꯜ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤꯉꯩꯗ ꯁꯤꯖꯤꯟꯅꯔꯝꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯣ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ 1942ꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯤꯠ ꯏꯟꯗꯤꯌꯥ ꯃꯨꯚꯃꯦꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯗꯤꯁꯑꯣꯕꯤꯗꯤꯌꯦꯟꯁ ꯃꯨꯚꯃꯦꯟ ꯑꯅ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯖꯤꯅ ꯍꯧꯗꯣꯛꯑꯝꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯕ꯭ꯔꯤꯇꯤꯁꯅ ꯁꯤꯒꯨꯝꯕ ꯗ꯭ꯔꯥꯀꯣꯅꯤꯌꯟ ꯂꯣ ꯑꯁꯤ ꯁꯤꯖꯤꯟꯅꯔꯝꯕꯅꯦꯕ ꯃꯗꯨꯗꯤ ꯕ꯭ꯔꯤꯇꯤꯁ ꯍꯥꯏꯗꯤ ꯀꯣꯂꯣꯅꯤꯌꯦꯜ ꯀꯟꯇ꯭ꯔꯤꯅꯤ ꯃꯥꯒꯤ ꯑꯦꯅꯤ ꯃꯥꯏ ꯀꯣꯂꯣꯅꯤꯌꯦꯜ ꯁ꯭ꯇꯦꯠꯇꯨꯗ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯇꯟ ꯇꯧꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯕ꯭ꯂꯦꯛ ꯂꯣ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯇꯧꯅ ꯃꯥꯒꯤ ꯄꯤꯄꯜꯁꯤ ꯉꯁꯥꯏꯒꯤ ꯍꯥꯏꯕ ꯗ꯭ꯔꯥꯀꯣꯅꯤꯌꯟ ꯂꯣꯁꯤ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯃꯁꯤ UN ꯌꯥꯈꯤꯗ꯭ꯔꯕ UNꯁꯤ ꯃꯁꯤ ꯇꯧꯗꯅꯕ ꯗꯤꯔꯦꯛꯁꯟ ꯃꯌꯥꯝ ꯑꯃ ꯄꯤꯈ꯭ꯔꯕꯅꯤ ꯃꯔꯝꯗꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯂꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯑꯥꯔꯃꯤꯅ ꯇꯧꯅꯤꯡꯕ ꯊꯕꯛꯇꯨꯕ ꯃꯤ ꯍꯥꯠꯂꯁꯨ ꯀꯔꯤꯝꯇ ꯃꯗꯨꯒꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯑꯃꯇ ꯑꯥꯔꯃꯤꯒꯤ ꯃꯊꯛꯇ ꯂꯧꯈꯠꯄ ꯌꯥꯗꯕ ꯃꯤ ꯃꯥꯡꯍꯟꯈ꯭ꯔꯁꯨ ꯌꯨꯝꯗꯩ ꯐꯥ ꯄꯨꯈ꯭ꯔꯁꯨ ꯁꯤꯒꯨꯝꯕ ꯑꯦꯛꯁꯦ ꯃꯅꯤꯄꯨꯔꯗ ꯅꯣꯔꯠ ꯏꯁꯇ ꯄꯨꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤ ꯃꯤꯌꯥꯝꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯎꯗꯦ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯁꯦꯡꯉꯕ ꯈꯨꯗꯝꯅꯦꯕ ꯃꯁꯤ ꯑꯃꯨꯛ ꯔꯤꯚ꯭ꯌꯨ ꯇꯧꯔꯒ ꯄꯨꯁꯤꯜꯂꯛꯄ ꯃꯤꯌꯥꯝꯅ ꯌꯦꯡꯉꯨ ꯀꯩꯅꯣꯒꯤ ꯃꯅꯣꯔꯃꯥꯒꯤ ꯃꯇꯝꯗ ꯍꯧꯔꯀꯥꯟꯗ ꯍꯧꯖꯤꯛ ꯈꯔ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯂꯣꯏ ꯂꯧꯊꯣꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯁꯤ ꯏꯪ ꯇꯞꯄ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯈꯤꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯃꯛꯀꯤ ꯋꯥꯡꯉꯝꯅꯦꯕ ꯑꯄꯁꯐꯥ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯑꯁꯐꯥ ꯂꯩꯔꯤꯉꯩꯗꯅ ꯃꯤ ꯀꯌꯥ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯏ ꯑꯥꯔꯃꯤꯒꯤ ꯃꯊꯛꯇꯁꯨ ꯃꯌꯥꯝ ꯇꯧꯏ ꯍꯧꯖꯤꯛ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯍꯟꯊꯈ꯭ꯔꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒꯗꯤ ꯃꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯤꯗ ꯊꯣꯛꯏꯕ ꯚꯥꯏꯑꯣꯂꯦꯟꯁ ꯀꯩꯁꯨ ꯅꯠꯇꯦ ꯁ꯭ꯀꯥꯂꯦꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯂꯛꯀꯅꯤ ꯑꯉꯛꯄ ꯐꯪꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯀꯥꯟꯗ ꯑꯦꯟꯇꯤ ꯏꯟꯗꯤꯌꯥꯟ ꯑꯣꯏꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝ ꯊꯤꯅ ꯋꯥꯡꯈꯠꯂꯛꯀꯅꯤ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯔꯤꯕ ꯑꯄꯁꯐꯥ ꯍꯥꯏꯕꯁꯦ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯉꯤꯕ ꯃꯤꯉꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯏꯟꯗꯤꯌꯥꯅ ꯐꯥꯗꯔ ꯑꯣꯐ ꯅꯦꯁꯟ ꯑꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯃꯥꯒꯤ ꯃꯥꯌꯣꯛꯇꯅꯦꯕ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯄꯤꯄꯜꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯧ ꯑꯗꯨꯒ ꯅꯪꯒꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯕꯨ ꯖꯣꯏ ꯇꯧ ꯍꯥꯏꯕꯅꯦꯕ ꯃꯤꯕꯨ ꯑꯥꯔꯃꯤꯅ ꯇꯛꯈꯥꯏꯔꯒ ꯐꯨꯒꯥꯏꯔꯒ ꯖꯣꯏ ꯇꯧꯅꯤ ꯍꯥꯏꯔꯒꯗꯤ ꯃꯤꯌꯥꯝꯗꯨꯅ ꯀꯤꯔꯛꯇꯕ ꯃꯇꯝꯗ ꯃꯥꯏꯁꯦ ꯃꯤꯌꯥꯝꯗꯨꯅ ꯀꯤꯔꯛꯇꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯒꯥꯟꯙꯤꯅ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯤꯒꯤ ꯊꯃꯣꯏꯁꯨ ꯖꯣꯏ ꯇꯧꯕꯗꯨꯅ ꯍꯦꯟꯅ ꯆꯨꯝꯃꯤ ꯃꯤꯒꯤ ꯊꯃꯣꯏꯗꯨ ꯈꯨꯗꯨꯝ ꯆꯜꯂꯨ ꯑꯗꯨꯅ ꯑꯁꯦꯡꯕ ꯈꯨꯗꯨꯝ ꯆꯟꯕꯅꯤ ꯅꯣꯏꯅ ꯀꯤꯍꯜꯂꯒ ꯅꯝꯊꯔꯒ ꯃꯤꯂꯤꯇꯔꯤ ꯄꯥꯋꯔꯅ ꯈꯨꯗꯨꯝ ꯆꯟꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃ ꯃꯤꯁꯤꯡꯗꯨꯅ ꯀꯤꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯑꯋꯥꯕꯁꯨ ꯇꯥꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯂꯤꯕ ꯃꯆꯠ ꯑꯁꯦ ꯑꯗꯣ ꯃꯁꯤ ꯈꯨꯗꯛꯇ ꯍꯟꯗꯣꯛꯐꯝ ꯊꯣꯛꯏ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯇꯦ ꯀꯨꯏꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟ ꯃꯣꯏꯅ ꯎꯔꯛꯇꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ DCPꯁꯦ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯕ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯃꯊꯧ ꯇꯧꯗꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒ ꯏꯟꯗꯤꯌꯥꯒ ꯃꯣꯏꯅ ꯑꯦꯛꯁꯦꯁ ꯑꯃ ꯂꯩꯔꯒ ꯁꯤꯒꯨꯝꯕ ꯂꯥꯜꯍꯧ ꯃꯌꯥꯝ ꯑꯁꯤ ꯊꯣꯛꯅꯅꯕ ꯑꯗꯒꯤ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯑꯣꯏꯔꯛꯅꯕ ꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯀꯣꯀꯣꯃꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯅꯤꯡꯉꯤꯕꯁꯤ